ꯊꯥꯒꯠ ꯏꯁꯩ 95 ꯑꯩꯒꯤ ꯊꯃꯣꯏ ꯑꯐꯕ ꯃꯔꯝ ꯑꯃꯅ ꯄꯥꯊꯔꯦ ꯑꯩꯒꯤ ꯅꯤꯡꯊꯧꯒꯤꯗꯃꯛ ꯇꯧꯈꯤꯕ ꯑꯗꯨ ꯑꯩꯅ ꯉꯥꯡꯖꯩ ꯑꯩꯒꯤ ꯏꯔꯩ ꯑꯁꯤ ꯊꯧꯔꯥꯡ ꯇꯧꯔꯕ ꯑꯏꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅꯤ ꯅꯍꯥꯛꯇꯤ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥꯁꯤꯡꯗꯒꯤ ꯍꯦꯟꯅ ꯐꯖꯩ ꯅꯍꯥꯛꯀꯤ ꯆꯤꯟꯕꯥꯟꯗ ꯊꯧꯖꯥꯟ ꯍꯩꯊꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯅ ꯅꯍꯥꯛꯄꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯕꯣꯔ ꯄꯤꯕꯤꯔꯦ ꯍꯦ ꯄꯥꯡꯒꯜꯂꯕ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯉꯥꯟ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯆꯤꯡ ꯂꯦꯝꯕꯒ ꯂꯣꯏꯅꯅ ꯅꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯅꯈ꯭ꯋꯥꯡꯗ ꯌꯥꯟꯁꯤꯜꯂꯨ ꯑꯆꯨꯝꯕ ꯅꯣꯂꯨꯛꯄ ꯑꯃꯁꯨꯡ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯔꯝꯅ ꯅꯍꯥꯛꯀꯤ ꯆꯤꯡ ꯂꯦꯝꯕꯗ ꯆꯥꯎꯈꯠꯄꯤꯌꯨ ꯅꯍꯥꯛꯀꯤ ꯈꯨꯠ ꯌꯦꯠꯅ ꯅꯉꯣꯟꯗ ꯑꯉꯛꯄ ꯍꯤꯔꯝꯁꯤꯡ ꯇꯝꯕꯤꯒꯅꯤ ꯅꯤꯡꯊꯧꯒꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯅꯍꯥꯛꯀꯤ ꯇꯦꯟꯖꯩꯁꯤꯡ ꯊꯧꯏ ꯃꯤꯁꯤꯡꯅ ꯅꯍꯥꯛꯀꯤ ꯅꯈꯥꯗ ꯇꯨꯏ ꯍꯦ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯐꯝꯕꯥꯜꯗꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯇꯝꯒꯤꯅꯤ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯟꯆꯩꯗꯤ ꯑꯆꯨꯝꯕ ꯋꯥꯌꯦꯟꯆꯩꯅꯤ ꯅꯍꯥꯛꯅ ꯙꯔꯃ ꯆꯦꯟꯕ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯏꯁꯣꯔ ꯅꯤꯡꯗꯕ ꯌꯦꯡꯊꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯏꯁꯣꯔꯅ ꯅꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯅꯨꯡꯉꯥꯏꯕꯒꯤ ꯊꯥꯎꯅ ꯅꯍꯥꯛꯄꯨ ꯑꯚꯤꯁꯦꯛ ꯇꯧꯕꯤꯔꯦ ꯅꯍꯥꯛꯀꯤ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯃꯨꯔꯥ ꯑꯒꯔ ꯑꯃꯁꯨꯡ ꯀꯁ꯭ꯌꯥꯒꯤ ꯃꯅꯝ ꯅꯝꯕꯅꯤ ꯁꯃꯨ ꯃꯌꯥꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯡꯗ ꯃꯈꯣꯏꯅ ꯅꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯍꯜꯂꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯅꯍꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯔꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤ ꯑꯣꯐꯤꯔꯒꯤ ꯁꯅꯥꯅ ꯂꯩꯇꯦꯡꯂꯕꯤ ꯃꯍꯥꯔꯥꯅꯤꯅ ꯅꯍꯥꯛꯀꯤ ꯈꯨꯠ ꯌꯦꯠ ꯊꯪꯕꯗ ꯂꯦꯞꯄꯤ ꯇꯥꯕꯤꯌꯨ ꯍꯦ ꯃꯆꯥꯅꯨꯄꯤ ꯌꯦꯡꯕꯤꯌꯨ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯅꯥꯀꯣꯡ ꯆꯦꯞꯊꯕꯤꯌꯨ ꯅꯁꯥꯃꯛꯀꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯅꯄꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯀꯥꯎꯊꯣꯛꯄꯤꯔꯣ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯅꯍꯥꯛꯀꯤ ꯐꯖꯕ ꯑꯗꯨ ꯍꯦꯟꯅ ꯄꯥꯝꯒꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯅꯍꯥꯛꯀꯤ ꯅꯕꯨꯡꯉꯣꯅꯤ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯧ ꯇꯨꯔꯒꯤ ꯃꯆꯥꯅꯨꯄꯤꯅ ꯈꯨꯗꯣꯟꯄꯣꯠꯀ ꯃꯗꯨꯗ ꯂꯥꯛꯀꯅꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡ ꯐꯥꯎꯕꯅ ꯅꯍꯥꯛꯀꯤ ꯊꯧꯖꯥꯟ ꯅꯤꯖꯒꯅꯤ ꯃꯅꯨꯡꯗ ꯂꯩꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯤ ꯃꯇꯤꯛ ꯃꯉꯥꯅ ꯄꯨꯡꯊꯟ ꯊꯜꯂꯤ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜꯗꯤ ꯁꯅꯥꯅ ꯍꯠꯇꯨꯅ ꯁꯥꯕꯅꯤ ꯈꯨꯠ ꯆꯪꯅ ꯂꯣꯜꯂꯕ ꯐꯤ ꯊꯣꯜꯂꯒ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯄꯨꯁꯤꯟꯕꯤꯔꯛꯀꯅꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕꯤ ꯇꯨꯡ ꯏꯜꯂꯤꯕꯤ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯕꯨ ꯅꯉꯣꯟꯗ ꯄꯨꯁꯤꯟꯕꯤꯔꯛꯀꯅꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯄꯨꯁꯤꯟꯕꯤꯔꯛꯀꯅꯤ ꯃꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯦꯡꯁꯤꯜꯂꯛꯀꯅꯤ ꯅꯍꯥꯛꯀꯤ ꯅꯄꯥ ꯅꯄꯨꯁꯤꯡꯒꯤ ꯃꯍꯨꯠꯇ ꯅꯆꯥꯁꯤꯡ ꯂꯩꯒꯅꯤ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯇ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯣꯏꯍꯟꯕꯤꯒꯅꯤ ꯃꯤꯔꯣꯟ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯅꯍꯥꯛꯀꯤ ꯃꯤꯡ ꯅꯤꯡꯁꯤꯡꯍꯟꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯅꯍꯥꯛꯄꯨ ꯂꯣꯝꯕ ꯅꯥꯏꯗꯅ ꯊꯥꯒꯠꯆꯒꯅꯤ